पुनमक अहानब मक्तदे kai khumnajari COVID-19 gi anishuba webna lakpada malemda leriba mipum khudingmak ha laungna khangnaraba kari hidak lei haiduna koi thiba chenaraba asigumba talak sidaida India gi Defense Ministry gi makhada leiba Defense Research and Development Organization DRDO amadi Hyderabad based pharma company Dr. Reddy's Laboratories DRL na COVID-19 layeng da sizinnagadawba anti-COVID oral drug 2-deoxy-D-glucose isam samna 2-DG haina khangnaba hidak ama puthokrakle tabada Bharat macha kaya gi thamoida mathum marang hobe henkannarekli National Drug Regulator am oidiba Drug Controller General of India DCGI na approved tawraba hidak asi sachet form da powder oina puthorakpani powder asi ising da mahi semlaga nongmada anirak numit manga dagina taret fawba thakadabani hairi ba hidak asi covid patient khaktamak sijinagadabani isam samna 2DG haina khangnabi hidak makhal asi ahanba base gi oina AIMS Armed Forces Hospitals DRDO Hospital singda maru oina sijinaba hogani su hairi bi hidak asina atopa cell singda sokhandana infected cells sing khaktadamak sangsinduna infected cell masing hengat hanba madi atopa mafamda sandok hanbabu ilai na thingbangami haina DRDO gi scientist singna fongdokli hairibe hidak asina COVID-19 na maram oiduna manghan kraba immune system gi mapangal amuk no hongna na kangkhat hanmang ngammi yamna nungairibadi COVID-19 na maram oiraga hospitalized tawriba patient amada oxygen gi darkar oibadu machang handanba ngammi su hairi DRDO gi Institute of Nuclear Medicine and Allied Sciences INMAS New Delhi gi lab tagi puthorakli bi hidak asi puthoknaba 2020 gi April thadagi kanna honaduna lakhibani hairi mathang trial kaya tawraba matungda handakta sijinnaba yare haina puthorakpani hairi bi hidak makhal asi June gi ahanba sayol dagi di nongmada lakh amamam rom puthoknaba pandam suthamli haina DRDO gi chairman na fongdorakli adu oirabadi hidak asi June thadagi di laibak asigi kachin koya thungna yanthokpa ngamlagani haina lobasu yare DRDA gi chairman G Satish Reddy na phongdokhibada hidak asi mamal hojik phawbada chapchana leptri adubu khwaidagi ahongba mamalda miyamda phanghanaba honari haina phongdokli asumna hidak asina aikhoigi irakta yorglabadi COVID-19 patients singi damaktadi anouba asa amani haibe yare amabu oire layeng naba hidak puthoklabasu nahandanaba honabana khwaidagi afaba upaidi oiri masigi damak aikhoi yumdagi mapal thoktana warabasu wana matam khara amu khangmin nakiba tari